ꯑꯣꯏꯅꯥꯝ ꯃꯃꯥꯡ ꯂꯩꯀꯥꯏꯗ ꯂꯩꯔꯤꯕ ꯁꯟ ꯑꯁꯤ ꯁꯟ 500ꯃꯨꯛꯅꯦꯅ ꯍꯥꯏ꯫ ꯁꯟ 500 ꯑꯁꯤ ꯂꯣꯏꯕ ꯃꯇꯝꯗ ꯁꯟ ꯃꯆꯥꯗꯒꯤꯅ ꯑꯆꯧꯕꯐꯥꯎ ꯂꯣꯏꯈꯠꯂꯛꯄꯗ ꯑꯋꯥꯕ ꯅꯨꯡꯉꯥꯏꯕ ꯊꯦꯡꯅꯕ, ꯑꯗꯨꯒ ꯁꯟꯁꯦ ꯂꯣꯏꯕꯗ ꯍꯦꯟꯅ ꯀꯔꯝꯍꯥꯏꯅ ꯄ꯭ꯔꯣꯐꯤꯠ ꯂꯥꯛꯇꯦ ꯍꯥꯏꯕꯅꯆꯤꯡꯕꯁꯤꯡꯗꯣ ꯑꯩ ꯈꯪꯅꯕꯒꯤꯗꯃꯛꯇ ꯈꯨꯟꯗꯨꯒꯤ ꯏꯄꯥ ꯅꯠꯇ꯭ꯔꯒꯅ ꯀꯀꯥꯁꯤꯡꯗ ꯑꯩ ꯎꯅꯖꯅꯕꯒꯤ ꯇꯥꯟꯖꯥꯗꯣ ꯂꯧꯖꯒꯦ꯫ ꯑꯗꯨꯒ ꯑꯩꯅ ꯚꯤꯗꯤꯑꯣ ꯑꯁꯤ ꯁꯦꯝꯕꯗ ꯑꯁꯣꯏꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯁꯨ ꯑꯄꯪꯕ ꯅꯅꯥꯎ ꯑꯃꯅꯤ ꯈꯟꯅ ꯌꯦꯡꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯅ ꯉꯥꯛꯄꯤꯅꯕꯒꯤꯗꯃꯛꯇ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯍꯥꯏꯖꯔꯤ꯫ ꯏꯆꯤꯟ-ꯏꯅꯥꯎꯁꯤꯡ, ꯃꯃꯥꯡ ꯄꯥꯡꯅ ꯆꯠꯈꯤꯕ ꯖꯒꯥ ꯑꯁꯤꯅ ꯂꯝꯗꯝ ꯂꯝꯅꯨꯡꯁꯤ ꯑꯣꯏꯅꯥꯝ ꯍꯥꯏꯔꯤꯕ ꯖꯒꯥ ꯑꯗꯨ ꯑꯣꯏꯒꯗꯣꯏꯅꯤ꯫ ꯑꯗꯨꯒ ꯃꯈꯥꯔꯣꯝ ꯆꯠꯈꯤꯕ ꯖꯒꯥ ꯑꯁꯤꯅ ꯃꯣꯏꯔꯥꯡꯒꯤ ꯁꯥꯏꯠ ꯑꯣꯏꯒꯗꯣꯏꯅꯤ꯫ ꯑꯗꯨꯒ ꯑꯋꯥꯡꯒꯤ ꯁꯥꯏꯠ ꯑꯁꯤꯅ ꯏꯝꯐꯥꯜꯒꯤ ꯁꯥꯏꯠ ꯑꯣꯏꯒꯗꯣꯏꯅꯤ꯫ ꯊꯣꯏꯅ ꯑꯗꯨꯝ ꯍꯦꯟꯅ ꯐꯖꯍꯜꯂꯤ ꯅꯨꯃꯤꯠ ꯆꯤꯡꯖꯥ ꯆꯪꯈꯤꯕ ꯃꯇꯝꯒ ꯑꯣꯏꯕꯒ꯫ ꯇꯁꯦꯡꯅꯃꯛꯀꯤ ꯍꯥꯏꯔꯕꯗ ꯂꯩꯍꯧꯔꯤꯕ ꯈꯨꯡꯒꯪꯒꯤ ꯏꯄꯥ ꯏꯆꯥ ꯈꯨꯗꯤꯡꯃꯛꯁꯤꯡꯗꯨꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯍꯔꯥꯎꯅ ꯇꯧꯕꯤꯔꯛꯏ꯫ ꯁꯟꯁꯨ ꯌꯥꯝꯃꯦꯀꯣ, ꯁꯤ ꯂꯣꯀꯦꯜꯒꯤ ꯁꯟꯗꯨ ꯑꯣꯏꯒꯗꯣꯏꯅꯤꯀꯣ ꯁꯤꯒꯤꯁꯦ, ꯌꯥꯝ ꯌꯥꯝꯃꯦ꯫ ꯁꯤ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯁꯟ ꯑꯁꯦꯡꯕ ꯍꯥꯏꯇꯥꯔꯦꯀꯣ, ꯑꯣꯏꯅꯥꯝꯒꯤ ꯁꯟ ꯑꯁꯦꯡꯕꯗ ꯑꯣꯏꯒꯗꯣꯏꯅꯤ꯫ ꯏꯆꯤꯟ-ꯏꯅꯥꯎꯁꯤꯡ ꯍꯥꯏꯐꯦꯠ ꯌꯦꯡꯃꯤꯟꯅꯁꯤꯀꯣ꯫ ꯌꯥꯝ ꯇꯥꯡꯉꯕ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯁꯟꯁꯦ, ꯍꯧꯖꯤꯛ ꯌꯥꯝ ꯊꯤ ꯇꯥꯡꯉꯦ ꯍꯥꯏꯇꯥꯔꯦꯀꯣ꯫ ꯁꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯀꯥꯔꯛꯄꯒꯤ ꯍꯥꯏꯇꯥꯔꯦ, ꯁꯨꯝ ꯉꯥꯏꯖꯔꯒ ꯉꯁꯥꯏꯗꯒꯤ ꯁꯨꯃꯥꯏꯅ ꯒ꯭ꯔꯨꯞꯄꯤꯡ ꯑꯣꯏꯅ ꯁꯨꯃꯥꯏꯅ ꯂꯥꯛꯄꯁꯦ ꯑꯩꯈꯣꯏ ꯌꯥꯝꯅ ꯀꯩ ꯍꯥꯏꯇꯥꯔꯦ, ꯌꯥꯝ ꯐꯖꯩ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯍꯥꯏꯇꯥꯔꯦꯀꯣ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯆꯪꯁꯤꯜꯂꯛꯄꯒꯤ ꯑꯁꯤꯒꯤ ꯃꯈꯥꯔꯣꯝꯗꯁꯨ ꯌꯥꯝꯅ ꯂꯝꯁꯦ ꯌꯥꯝ ꯂꯩꯔꯤꯕꯀꯣ ꯁꯤ ꯑꯣꯏꯅꯥꯝꯒꯤ ꯖꯒꯥꯁꯦ꯫ ꯑꯗꯣ ꯌꯥꯝ ꯐꯖꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁꯟꯁꯤꯡꯁꯦ, ꯅꯨꯡꯁꯨ ꯌꯥꯝ ꯅꯨꯡꯁꯤꯌꯦ꯫ ꯃꯆꯥ ꯑꯃ ꯁꯤ ꯂꯩꯔꯤꯁꯦ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯏꯆꯤꯟ-ꯏꯅꯥꯎꯁꯤꯡ꯫ ꯑꯁ ꯃꯈꯥꯗꯒ ꯌꯥꯝ ꯀꯥꯔꯛꯏꯌꯦ ꯁꯟꯁꯦ꯫ ꯃꯩꯇꯩꯒꯤ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯒꯤ ꯍꯥꯛꯇꯛꯇꯒꯤ ꯂꯩꯔꯛꯄ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪꯒꯤ ꯄꯨꯟꯁꯤꯗ ꯍꯥꯏꯇꯥꯔꯦꯅꯦꯀꯣ, ꯈꯨꯡꯒꯪꯒꯤ ꯄꯨꯟꯁꯤꯗ ꯁꯟꯊꯤ ꯀꯩꯀꯥꯁꯤꯡꯁꯤꯅꯁꯨ ꯑꯩꯈꯣꯏꯗ ꯀꯩ ꯍꯥꯏꯇꯥꯔꯦ, ꯃꯅꯥ ꯃꯁꯤꯡ ꯌꯥꯝ ꯀꯥꯟꯅꯕ ꯑꯃꯈꯛ ꯄꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯁꯤꯒꯤ ꯃꯩꯇꯩꯒꯤ ꯁꯟꯁꯦ ꯇꯞꯅ ꯇꯞꯅ ꯃꯥꯡꯈꯤꯕꯒꯤ ꯃꯃꯤ ꯑꯣꯏꯅꯗꯤ ꯎꯏ꯫ ꯑꯗꯨꯕꯨ ꯁꯤꯗ ꯍꯣꯔꯦꯟ ꯃꯣꯏ ꯀꯀꯥ ꯍꯣꯏ ꯀꯩ ꯍꯣꯏ ꯑꯃ ꯑꯅꯤꯗꯪ ꯎꯅꯖꯕꯒꯤ ꯇꯥꯟꯖꯥꯗꯨꯁꯨ ꯑꯩ ꯂꯧꯖꯒꯦ꯫ ꯂꯧꯖꯔꯒ ꯁꯟꯁꯤ ꯃꯇꯧ ꯀꯔꯝꯅ ꯀꯃꯥꯏꯅ ꯇꯧꯏ, ꯑꯗꯨꯒ ꯈꯨꯡꯒꯪꯁꯤꯗ ꯁꯟ ꯀꯌꯥꯝꯅ ꯂꯣꯏ ꯈꯣꯠꯂꯤ ꯍꯥꯏꯕꯅꯆꯤꯡꯕꯁꯤꯡꯗꯣ ꯑꯩ ꯏꯆꯤꯟ-ꯏꯅꯥꯎꯁꯤꯡꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯩ ꯑꯞꯗꯦꯠ ꯇꯧꯖꯔꯛꯅꯕꯒꯤ ꯇꯥꯟꯖꯥꯗꯣ ꯑꯩ ꯍꯣꯠꯅꯖꯒꯦ꯫ ꯌꯥꯝ ꯐꯖꯩ ꯇꯣ, ꯁꯤ ꯃꯃꯥꯡꯗꯁꯨ ꯂꯝ ꯃꯌꯥꯝ ꯂꯩꯔꯤꯕꯀꯣ꯫ ꯌꯥꯝꯈ꯭ꯔꯖꯥꯠꯅꯤ꯫ ꯁꯤ ꯃꯤ ꯑꯃꯈꯛꯀꯤꯗꯤ ꯑꯣꯏꯔꯝꯒꯗꯕ ꯃꯥꯟꯗꯦ ꯈꯨꯡꯒꯪꯁꯤꯒꯤ ꯏꯆꯤꯟ-ꯏꯅꯥꯎꯁꯤꯡ ꯀꯩꯁꯤꯡ ꯑꯗꯩꯗꯤ ꯏꯄꯥ ꯏꯆꯥ ꯂꯩꯕ ꯃꯌꯥꯝꯁꯤꯡ ꯍꯥꯏꯇꯥꯔꯦꯀꯣ꯫ ꯃꯈꯣꯏꯁꯤꯡꯁꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯣꯏꯒꯗ꯭ꯔꯥꯅ ꯈꯜꯂꯦ, ꯌꯨꯝꯊꯣꯡ ꯑꯃꯃꯝꯒꯤ ꯍꯥꯏꯇꯥꯔꯦ꯫ ꯌꯥꯝ ꯐꯖꯩꯌꯦ ꯁꯟꯁꯦ꯫ ꯑꯁꯣꯝꯗꯁꯨ ꯑꯁꯝꯕꯤꯔꯣꯝꯗ ꯀꯥꯈ꯭ꯔꯦ꯫ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯏꯆꯤꯟ-ꯏꯅꯥꯎꯁꯤꯡ꯫ ꯑꯁ ꯌꯥꯝ ꯌꯥꯝꯈ꯭ꯔꯖꯥꯠꯅꯤ ꯁꯟꯁꯦ꯫ ꯌꯥꯝ ꯌꯥꯝꯃꯦ ꯁꯟꯁꯦꯀꯣ꯫ ꯁꯟ ꯃꯁꯤ ꯃꯁꯤꯡꯗꯤ ꯊꯤꯕꯗꯤ ꯉꯝꯗꯧ ꯃꯥꯜꯂꯦ, ꯁꯟ 500 ꯃꯊꯛꯇ ꯑꯣꯏꯔꯝꯒꯗꯕꯗꯤ ꯃꯥꯜꯂꯦ꯫ ꯃꯐꯝꯁꯤꯁꯨ ꯌꯥꯝ ꯐꯖꯕ ꯍꯥꯏꯇꯥꯔꯦꯀꯣ꯫
ꯃꯐꯝꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯐꯖꯩꯌꯦ ꯁꯥꯀꯖꯕꯒꯤ ꯍꯣꯠꯂꯤꯖꯣ ꯃꯩꯇꯩꯒꯤ ꯁꯟꯁꯦ ꯌꯥꯝ ꯃꯔꯨ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯁꯟꯁꯦ ꯁꯨꯃꯥꯏꯅ ꯒ꯭ꯔꯨꯞꯄꯤꯡ ꯑꯣꯏꯅꯒ ꯇꯧꯕꯁꯦ ꯊꯥꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯄꯨꯟꯁꯤꯗꯗꯤ ꯌꯥꯝꯅ ꯊꯦꯡꯅꯔꯛꯑꯦ ꯍꯥꯏꯇꯥꯔꯦ ꯁꯤꯒꯨꯝꯕ ꯁꯟꯁꯦ ꯍꯧꯖꯤꯛꯇꯤ ꯁꯨꯃꯥꯏꯅ ꯀꯨꯂꯨꯞ ꯑꯣꯏꯅ ꯆꯠꯄꯒꯤ ꯁꯟ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯒꯤ ꯃꯃꯤꯁꯦ ꯑꯃꯗꯤ ꯇꯁꯦꯡꯅ ꯃꯥꯡꯖꯜꯂꯛꯄ ꯃꯥꯜꯂꯦꯀꯣ ꯇꯣ ꯑꯁ ꯌꯥꯝ ꯌꯥꯝꯒ꯭ꯔꯖꯥꯠꯅꯤ ꯁꯟꯁꯦꯀꯣ ꯌꯥꯝꯃꯦ ꯑꯗꯨ ꯌꯥꯝ ꯐꯖꯩꯀꯣ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝꯒꯤ ꯃꯌꯨꯝꯗ ꯆꯪꯕ ꯃꯇꯝ ꯍꯥꯏꯇꯥꯔꯦꯅꯦ ꯃꯌꯨꯝꯗ ꯆꯪꯅꯕꯒꯤ ꯃꯇꯝ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯣꯏꯅꯤ ꯌꯨꯝꯗ ꯍꯣꯏꯖꯟꯅꯔꯒ ꯍꯥꯏꯇꯥꯔꯦꯅꯦ ꯁꯟꯁꯦ ꯃꯄꯨ ꯑꯃꯈꯛꯀꯤꯗꯤ ꯑꯣꯏꯔꯝꯃꯣꯏꯅ ꯈꯜꯂꯤꯀꯣ ꯑꯩꯅꯁꯨ ꯉꯁꯥꯏꯁꯨ ꯑꯃꯨꯛ ꯍꯥꯏꯖꯈ꯭ꯔꯦ ꯏꯅꯥꯎꯁꯤꯡ ꯑꯩ ꯃꯇꯦꯛ ꯑꯃꯇꯪ ꯁꯨꯝ ꯆꯠꯆꯒꯦ ꯑꯗꯨꯒ ꯑꯁ꯭ꯋꯥꯏꯗ ꯀꯀꯥ ꯍꯣꯏꯁꯤꯡ ꯀꯩꯁꯤꯡ ꯍꯥꯏꯐꯦꯠ ꯁꯟꯁꯤꯒꯤ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯃꯇꯪ ꯎꯅꯖꯔꯒ ꯁꯟꯁꯤꯒꯤ ꯃꯇꯧ ꯀꯔꯝꯅ ꯀꯃꯥꯏꯅ ꯇꯧꯔꯒ ꯇꯧꯏ ꯍꯥꯏꯕꯅꯆꯤꯡꯕꯁꯤꯡꯗꯣ ꯑꯩ ꯑꯃꯨꯛꯇꯪ ꯋꯥꯔꯤ ꯁꯥꯟꯅꯖꯅꯕꯒꯤ ꯇꯥꯟꯖꯥꯗꯣ ꯑꯩ ꯂꯧꯖꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃꯅ ꯏꯕꯨꯙꯧ ꯇꯥꯡꯂꯩꯕꯨꯡꯒꯤ ꯃꯁꯥꯏꯒꯣꯟꯗ ꯍꯥꯏꯇꯥꯔꯦꯀꯣ ꯁꯟꯁꯤꯕꯨ ꯁꯦꯟꯅꯕꯤꯕ ꯄꯥꯕꯨꯡ ꯑꯃꯒ ꯎꯅꯅꯕꯒꯤ ꯇꯥꯟꯖꯥꯗꯨꯁꯨ ꯑꯩ ꯂꯧꯖꯩꯌꯦ ꯍꯥꯏꯗꯤ ꯁꯤ ꯑꯩ ꯇꯥꯟꯖꯥꯗꯣ ꯂꯧꯖꯔꯛꯀꯦ ꯑꯩ ꯄꯥꯕꯨꯡ ꯃꯅꯥꯛꯇꯁꯨ ꯆꯪꯅꯕꯅ ꯑꯩ ꯇꯧꯖꯔꯤꯀꯣ ꯄꯥꯕꯨꯡꯗ ꯑꯩ ꯔꯤꯀ꯭ꯋꯦꯁ ꯇꯧ ꯄꯥꯕꯨꯡꯒꯤ ꯃꯤꯡꯁꯦ ꯀꯩ ꯀꯧꯕꯤꯒꯦ ꯁꯤ ꯑꯝꯇꯪ ꯍꯥꯏꯕꯤꯌꯨ ꯇꯣꯝꯕ ꯄꯥꯕꯨꯡ ꯁꯨꯝ ꯑꯩꯈꯣꯏꯅ ꯈꯪꯖꯅꯤꯡꯉꯤꯁꯦ ꯃꯩꯇꯩꯒꯤ ꯁꯟꯁꯤꯡꯁꯦ ꯁꯤ ꯆꯥꯎꯔꯥꯛꯅ ꯀꯥꯔꯛꯏꯕ ꯁꯟꯁꯤꯡꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤ ꯀꯌꯥꯃꯨꯛꯀꯤ ꯆꯥꯡ ꯑꯣꯏꯒꯅꯤ ꯆꯥꯎꯔꯥꯛꯅ ꯁꯟ 500ꯃꯨꯛ ꯑꯣꯏꯒꯅꯦꯕ ꯁꯟ 500ꯃꯨꯛ ꯑꯣꯏꯕꯁꯦ ꯄꯥꯕꯨꯡ ꯁꯤꯁꯦ ꯑꯩꯈꯣꯏ ꯆꯍꯤ ꯑꯃꯗ ꯃꯆꯥ ꯀꯌꯥꯃꯨꯛ ꯀꯣꯛꯀꯅꯤ ꯑꯗꯨ ꯅꯠꯇ꯭ꯔꯒ ꯃꯥꯁꯦ ꯁꯦꯟꯗꯣꯡ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯁꯦꯟꯗꯣꯡꯒꯤꯁꯦ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯇꯧꯕꯤ ꯁꯟꯕꯤ ꯑꯃꯅ ꯃꯆꯥ ꯑꯃ ꯆꯍꯤ ꯑꯃꯗ ꯃꯆꯥ ꯑꯃ ꯀꯣꯛꯑꯦꯕ ꯃꯆꯥ ꯑꯃ ꯀꯣꯛꯑꯦꯕ ꯑꯗꯨꯒ ꯁꯪꯒꯣꯝ ꯑꯩꯈꯣꯏꯒꯤ ꯈꯔ ꯊꯣꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯁꯦꯔ ꯑꯃ ꯍꯦꯟꯅ ꯊꯣꯛꯄ ꯌꯥꯎꯏ ꯑꯗꯒꯤ ꯁꯦꯔ 1.5 ꯊꯣꯛꯄ ꯌꯥꯎꯏ ꯃꯩꯇꯩ ꯁꯟꯅꯤꯀꯣ ꯑꯩꯈꯣꯏꯗꯤ ꯖꯔꯁꯤ ꯅꯠꯇꯦ ꯍꯥꯏꯕ ꯖꯔꯁꯤ ꯅꯠꯇꯦ ꯑꯗꯨ ꯁꯦꯔꯗ ꯁꯪꯒꯣꯝꯁꯦ ꯁꯦꯔꯗ ꯀꯌꯥꯃꯨꯛ ꯄꯤꯅꯩ ꯍꯧꯖꯤꯛꯇꯤ 10 ꯄꯤꯔꯦ ꯂꯨꯄꯥ 10 ꯀꯣ ꯁꯤꯅꯩ ꯑꯗꯨꯒ ꯁꯪꯒꯣꯝꯁꯤꯗꯤ ꯑꯁꯦꯡꯕ ꯑꯐꯕꯗꯨ ꯑꯣꯏꯒꯗꯣꯏꯅꯦꯕ ꯑꯣꯏꯗꯣꯏꯅꯤ ꯍꯥꯏꯗꯤ ꯃꯩꯇꯩ ꯁꯟꯒꯤ ꯍꯥꯏꯗꯤ ꯅꯥꯄꯤ ꯑꯁꯦꯡꯕꯅꯤ ꯃꯣꯏꯅ ꯆꯥꯔꯨꯏꯁꯦ ꯄꯥꯠꯇꯒꯤ ꯑꯗꯨꯒ ꯍꯜꯂꯛꯑꯒ ꯁꯟ 500ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯃꯄꯨꯁꯦ ꯃꯤ ꯀꯌꯥꯃꯨꯛꯀꯤ ꯆꯥꯡ ꯑꯣꯏꯔꯝꯒꯅꯤ ꯁꯤ ꯈꯨꯟꯁꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯦ ꯃꯤ 62 ꯂꯩ 62 ꯂꯩꯌꯦꯕ ꯃꯤ ꯁꯟ ꯃꯄꯨꯁꯦ ꯑꯃ ꯂꯣꯏꯕ ꯌꯥꯎꯏ 5-6 ꯂꯣꯏꯕ ꯌꯥꯎꯏ 7-8 ꯂꯣꯏꯕ ꯌꯥꯎꯏ 7-8 ꯂꯣꯏꯕ ꯌꯥꯎꯏꯕꯀꯣ ꯑꯗꯨ ꯄꯥꯕꯨꯡ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪꯁꯤꯗ ꯃꯁꯤꯒꯤ ꯁꯟꯁꯦ ꯂꯣꯏꯔꯛꯄꯁꯦ ꯆꯍꯤ ꯀꯌꯥꯃꯨꯛꯀꯤ ꯃꯃꯥꯡ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯗꯒꯤ ꯂꯣꯏꯕ ꯑꯣꯏꯒꯗ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯕ ꯑꯩꯈꯣꯏꯅ ꯃꯁꯤ ꯃꯩꯇꯩ ꯁꯟ ꯂꯣꯏꯅꯔꯛꯄꯁꯦ ꯃꯁꯤ ꯆꯥꯎꯔꯥꯛꯅ ꯆꯍꯤ 90ꯃꯨꯛ ꯁꯨꯔꯅꯤ ꯆꯍꯤ 90ꯃꯨꯛ ꯁꯨꯔꯅꯦꯕ ꯑꯩꯈꯣꯏ ꯏꯔꯣꯏ ꯂꯣꯏꯔꯝꯕꯗꯒꯤ ꯁꯟ ꯂꯣꯏꯅ ꯑꯣꯟꯊꯣꯛꯅꯔꯦ ꯄꯥꯕꯨꯡ ꯏꯔꯣꯏꯁꯤꯗꯤ ꯃꯥꯡꯒꯤꯁꯤ ꯀꯩ ꯀꯟꯗꯤꯁꯟ ꯂꯩꯕꯗꯒꯤ ꯃꯥꯡꯒꯤꯅꯤ ꯃꯥꯅ ꯉꯁꯥꯏꯒꯤ ꯂꯝ ꯆꯥꯎꯗ꯭ꯔꯗꯤ ꯌꯥꯔꯛꯇꯕ ꯌꯨꯝꯅ ꯉꯁꯥꯏ ꯍꯤꯡꯒꯣꯜ ꯁꯝꯕꯟꯗꯣ ꯆꯥꯎꯅꯔꯛꯇ꯭ꯔꯕꯅꯤꯅ ꯑꯗꯨꯅ ꯑꯌꯥꯝꯕ ꯌꯣꯟꯊꯣꯛꯅꯈꯤꯕꯅꯦꯕ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯏꯔꯣꯏꯒꯤ ꯋꯥꯐꯝꯁꯤꯁꯨ ꯇꯥꯖꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯒꯤ ꯁꯟꯁꯤ ꯑꯌꯨꯛ ꯄꯨꯡ ꯀꯌꯥ ꯑꯗꯨꯋꯥꯏꯗꯒꯤ ꯊꯥꯗꯣꯛꯏ ꯄꯨꯡ 7 ꯑꯗꯨꯋꯥꯏꯗꯒꯤ ꯊꯥꯅꯔꯛꯄꯗꯨꯅ ꯑꯩꯈꯣꯏꯅ 9:30 ꯑꯗꯨꯗ ꯁꯟꯖꯥꯕꯨꯡꯗ ꯄꯨꯏ ꯁꯟꯖꯥꯕꯨꯡꯗ ꯄꯨꯒꯗꯣꯏꯅꯦꯕ ꯄꯥꯕꯨꯡ ꯑꯗꯨꯒ ꯑꯩꯅ ꯁꯨꯝ ꯃꯈꯥ ꯇꯥꯕꯗ ꯈꯪꯖꯅꯤꯡꯕꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯈꯨꯟꯁꯦ ꯑꯣꯏꯅꯥꯝ ꯀꯥꯏ ꯖꯒꯥ ꯍꯥꯏꯒꯗꯣꯏꯅꯣ ꯁꯤꯒꯤ ꯖꯒꯥ ꯃꯃꯥꯡ ꯂꯩꯀꯥꯏ ꯍꯥꯏꯗꯣꯏꯅꯦꯕ ꯑꯣꯏꯅꯥꯝ ꯍꯥꯏꯔꯤꯁꯤ ꯕꯤꯁꯦꯝꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯖꯒꯥ ꯑꯃꯈꯛ ꯑꯣꯏꯒꯗꯣꯏꯅꯦꯕ ꯑꯗꯣ ꯄꯥꯕꯨꯡ ꯃꯈꯥ ꯇꯥꯅ ꯂꯥꯛꯆꯅꯤꯡꯕꯁꯦ ꯑꯩꯈꯣꯏꯒꯤ
산지 로컬기 산 하이타레 ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪꯒꯤ ꯚꯤꯂꯦꯖꯀꯤ ꯁꯟꯁꯤ ꯂꯣꯏꯕꯗ ꯃꯥꯒꯤ ꯑꯋꯥꯕ ꯊꯦꯡꯅꯕ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯋꯥꯕ ꯊꯦꯡꯅꯕꯗꯤ ꯀꯩꯅꯣꯁꯤꯗ ꯏꯉꯥ ꯏꯉꯦꯟꯒꯤ ꯃꯇꯝ ꯏꯁꯤꯡ ꯆꯥꯎꯔꯛꯄ ꯃꯇꯝꯗꯣ ꯑꯗꯨꯗꯩꯗ ꯁꯖꯤꯛ ꯈꯔ ꯋꯥꯏ ꯑꯧ ꯑꯗꯨꯒ ꯑꯗꯨꯒꯤ ꯃꯇꯨꯡꯗꯗꯤ ꯐꯩ ꯂꯝꯇꯥ ꯌꯧꯔꯛꯑꯗꯤ ꯁꯖꯤꯛꯁꯦ ꯅꯨꯡꯉꯥꯏꯔꯦ ꯑꯩꯈꯣꯏꯅ ꯆꯥꯅꯤꯡꯕ ꯃꯐꯝꯗ ꯆꯥꯕ ꯐꯪꯉꯦ ꯍꯥꯏꯕ ꯑꯗꯒꯤ ꯄꯥꯕꯨꯡ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒꯤ ꯃꯔꯛꯇꯨꯗ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏ ꯑꯅꯥꯕ ꯑꯌꯦꯛꯄ ꯁꯟꯁꯤ ꯅꯥꯁꯜꯂꯛꯄ ꯑꯗꯨ ꯅꯥꯁꯜꯂꯛꯄꯁꯤꯗ ꯚꯦꯇꯅꯔꯤ ꯗꯤꯄꯥꯔꯠꯃꯦꯟꯅꯁꯨ ꯑꯉꯝꯕ ꯃꯇꯦꯡꯗꯤ ꯀꯃꯥꯏꯅ ꯇꯧꯕꯤ ꯑꯗꯨꯒ ꯃꯣꯏꯅ ꯂꯥꯛꯑꯒꯅ ꯑꯩꯈꯣꯏ ꯆꯍꯤꯒꯤ ꯇꯤꯀꯥ ꯑꯃꯃꯨꯛ ꯊꯥꯏꯌꯦꯕ ꯑꯗꯨꯒ ꯂꯥꯛꯇ꯭ꯔꯒꯅ ꯑꯩꯈꯣꯏꯅ ꯀꯧꯔꯒ ꯌꯦꯡꯉꯦ ꯃꯈꯣꯏꯒꯤꯁꯨ ꯁꯥꯏꯠꯇꯒꯤꯗꯤ ꯑꯗꯨꯝ ꯑꯉꯝꯕ ꯃꯇꯦꯡ ꯑꯗꯨꯝ ꯇꯧꯕꯤ ꯆꯍꯤ ꯑꯃꯒꯤ ꯑꯃꯨꯛ ꯂꯥꯛꯑꯦꯕ ꯆꯍꯤ ꯑꯃꯒꯤ ꯑꯃꯨꯛ ꯂꯥꯛꯑꯦꯕ ꯑꯗꯣ ꯁꯟꯁꯤ ꯑꯩꯈꯣꯏ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯂꯣꯏꯅꯔꯛꯑꯀꯥꯟꯗ ꯂꯩꯈꯤꯗꯕ ꯁꯤꯈꯤꯕꯒꯨꯝꯕꯗꯤ ꯌꯥꯎꯕ ꯑꯗꯨꯝꯕꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯁꯤꯈꯤꯕ ꯌꯥꯎꯋꯦ ꯑꯩꯈꯣꯏꯅ ꯍꯦꯛ ꯍꯧꯗꯣꯛꯃꯤꯟꯅꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯂꯨꯅ ꯇꯧꯖꯕ ꯍꯦꯛ ꯀꯟꯕ ꯉꯝꯍꯧꯗꯕ ꯑꯗꯨꯝꯕꯗ ꯊꯦꯡꯅꯕ ꯌꯥꯎꯋꯦ ꯑꯗꯣ ꯄꯥꯕꯨꯡ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯈꯪꯖꯅꯤꯡꯉꯤꯁꯤꯅ ꯑꯩꯈꯣꯏ ꯁꯟꯁꯤ ꯅꯥꯔꯛꯇꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯅꯥꯔꯛꯇꯅꯕ ꯑꯩꯈꯣꯏꯅ ꯀꯩ ꯇꯧꯕ ꯃꯊꯧ ꯇꯥꯏ ꯑꯗꯨꯒ ꯁꯟꯁꯤꯡꯁꯦ ꯂꯣꯀꯦꯜꯒꯤ ꯁꯟꯁꯦ ꯌꯣꯛꯄꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯅ ꯆꯦꯛꯁꯤꯟꯒꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏ ꯏꯪꯊꯝꯊꯥ ꯃꯇꯝꯗꯅ ꯑꯩꯈꯣꯏ ꯕꯣꯔꯥ ꯁꯨꯞꯆꯟꯕꯤꯗꯅ ꯀꯩꯗꯧꯗꯅ ꯊꯝꯃꯦ ꯑꯗꯨꯒ ꯅꯥꯔꯛꯇꯅꯕꯗꯤ ꯑꯩꯈꯣꯏ ꯃꯈꯣꯡ ꯃꯔꯩ ꯅꯥꯔꯛꯇꯅꯕ ꯆꯍꯤꯒꯤ ꯇꯤꯀꯥ ꯍꯦꯛ ꯊꯥꯗꯣꯛꯏꯁꯦ ꯃꯁꯤ ꯌꯥꯝ ꯃꯔꯨ ꯌꯥꯝ ꯑꯣꯏꯌꯦꯕ ꯇꯤꯀꯥꯁꯦ ꯊꯥꯍꯧꯗ꯭ꯔꯒꯗꯤ ꯃꯉꯣꯟꯗ ꯅꯥꯔꯛꯅꯕꯒꯤ ꯑꯆꯧꯕ ꯂꯝꯕꯤ ꯑꯃꯈꯛꯁꯨ ꯑꯣꯏꯍꯜꯂꯦ ꯍꯥꯏꯕꯅꯦꯕ ꯄꯥꯕꯨꯡꯅ ꯍꯥꯏꯕꯤꯔꯤ ꯄꯣꯠꯁꯦ ꯑꯗꯨꯒ ꯑꯩꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯍꯪꯖꯅꯤꯡꯕꯁꯦ ꯄꯥꯕꯨꯡ ꯑꯩꯈꯣꯏ ꯁꯟꯕꯤ ꯑꯃꯁꯦ ꯁꯤꯅ ꯑꯦꯔꯥꯎꯟ ꯂꯨꯄꯥ ꯀꯌꯥꯃꯨꯛꯀꯤ ꯆꯥꯡꯗꯤ ꯁꯤꯠꯀꯅꯤ ꯍꯥꯏꯗꯤ ꯃꯥꯁꯦ ꯌꯣꯜꯂꯛꯄ ꯃꯇꯝꯗ ꯁꯟ ꯐꯖꯕ ꯃꯈꯣꯡ ꯈꯔ ꯊꯣꯛꯄ ꯑꯣꯏꯔꯒꯗꯤ 50ꯒꯤ ꯃꯊꯛꯇ ꯄꯤ 50ꯒꯤ ꯃꯊꯛꯇ ꯄꯤ ꯑꯗꯨꯒ ꯃꯆꯥꯁꯤꯅ ꯀꯔꯝꯕ ꯃꯇꯝꯗ ꯌꯣꯜꯂꯦ ꯃꯆꯥꯁꯤꯅ ꯌꯣꯜꯂꯛꯄꯁꯤꯅ ꯍꯌꯦꯡ ꯑꯩꯈꯣꯏꯒꯤ ꯃꯈꯣꯡ ꯈꯥꯏꯔꯕ ꯆꯍꯤ 2ꯃꯨꯛꯀ ꯊꯣꯛꯂꯛꯄ ꯁ꯭ꯋꯥꯏꯗ ꯌꯣꯟꯕ ꯌꯥꯔꯦ ꯃꯔꯛꯁꯤꯡꯗꯁꯨ ꯑꯗꯨꯝ ꯃꯆꯥꯗꯨꯅꯁꯨ ꯁꯪꯒꯣꯝꯁꯦ ꯊꯛꯑꯒ ꯑꯩꯈꯣꯏꯅꯁꯨ ꯁꯨꯝꯕ ꯑꯃꯈꯛ ꯑꯣꯏꯒꯗꯣꯏꯅꯦꯕ ꯑꯗꯣ ꯁꯪꯒꯣꯝꯁꯤꯗꯤ ꯑꯗꯨꯝ ꯃꯌꯥꯝꯅ ꯌꯥꯝ ꯇꯥꯟꯅꯕ ꯑꯃꯈꯛꯇꯤ ꯑꯣꯏꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤ ꯂꯣꯀꯦꯜꯒꯤ ꯁꯟꯒꯤ ꯁꯪꯒꯣꯝꯁꯤꯗꯤ ꯌꯥꯝ ꯀꯟꯅ ꯇꯥꯟꯅꯩ ꯐꯪꯅꯗꯕꯩ ꯋꯥ ꯈꯛꯅꯦꯕ ꯄꯥꯕꯨꯡ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕ ꯍꯥꯏꯇꯥꯔꯦ ꯄꯥꯕꯨꯡꯁꯨ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯕ ꯑꯣꯏꯕꯤꯌꯨ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯁꯟ ꯂꯣꯏꯕꯤꯔꯤꯕ ꯍꯥꯏꯇꯥꯔꯦ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯒꯤ ꯏꯄꯥ ꯏꯆꯥ ꯑꯗꯩ ꯏꯆꯤꯟ ꯏꯅꯥꯎ ꯑꯗꯩꯗꯤ ꯂꯩꯕꯤꯔꯤꯕ ꯃꯌꯥꯝꯗ ꯄꯥꯕꯨꯡꯅ ꯑꯐꯕ ꯍꯥꯏꯇꯥꯔꯦꯀꯣ ꯀꯔꯤ ꯍꯦꯟꯅ ꯇꯧꯍꯟꯅꯤꯡꯉꯤ ꯑꯗ ꯇꯧꯕꯗꯤ ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏ ꯈꯛ ꯂꯣꯏꯔꯝꯕꯗꯒꯤ ꯁꯟꯁꯤ ꯂꯣꯏꯕ ꯊꯋꯥꯏ ꯌꯥꯎꯕ ꯍꯦꯟꯀꯠꯅꯔꯛꯑꯦꯕ ꯁꯨꯝ ꯂꯩꯗꯅ ꯂꯣꯏꯈꯠꯅꯔꯛꯑꯦꯕ ꯑꯗꯨꯒꯤ ꯀꯩꯅꯣꯗꯨ ꯃꯉꯥꯏ ꯑꯗꯨꯅ ꯊꯋꯥꯏ ꯌꯥꯎꯕꯁꯨ ꯃꯊꯧ ꯌꯥꯝ ꯇꯥꯏ ꯍꯥꯏꯗꯤ ꯁꯟꯁꯦ ꯃꯥꯡꯈꯤꯗꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯂꯣꯀꯦꯜꯒꯤ ꯁꯟꯁꯦ ꯑꯅꯝꯕꯅꯗꯤ ꯍꯧꯖꯤꯛꯁꯦ ꯃꯥꯡꯖꯜꯂꯛꯄꯒꯤ ꯃꯃꯤꯗꯤ ꯎꯗꯕꯗꯤ ꯅꯠꯇꯦ ꯃꯃꯤꯗꯤ ꯌꯥꯝ ꯆꯥꯎꯅ ꯎꯖꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨ ꯇꯧꯕꯗꯤ ꯂꯥꯕꯁꯤꯡꯗꯤ ꯑꯩꯈꯣꯏꯅ ꯈꯔ ꯀꯩꯅꯣ ꯇꯧꯔꯒ ꯌꯣꯟꯊꯣꯛꯅꯩ ꯂꯥꯕꯁꯤ ꯍꯣꯠꯅꯕ ꯋꯥꯏꯑꯦꯅ ꯌꯣꯟꯊꯣꯛꯅꯔꯦꯕ ꯃꯄꯤ ꯐꯥꯔꯛꯄꯒ ꯑꯗꯨꯝ ꯌꯣꯟꯕꯒꯤ ꯆꯠꯅꯕꯤꯁꯦ ꯑꯃꯈꯛ ꯂꯩ ꯑꯗꯨꯒꯤ ꯐꯤꯕꯝ ꯂꯩ ꯑꯗꯨ ꯑꯃꯣꯝꯗꯤ ꯌꯣꯛꯅꯩꯌꯦꯕ ꯑꯃꯣꯝꯗꯤ ꯌꯣꯛꯅꯩ ꯑꯌꯥꯝꯕꯅ ꯂꯣꯏꯅ ꯌꯣꯛꯑꯦ ꯍꯥꯏꯗꯤ ꯌꯣꯛꯏꯁꯤꯅ ꯃꯥꯗꯤ ꯆꯍꯤ ꯑꯃꯗ ꯁꯪꯒꯣꯝ ꯐꯪꯉꯤ ꯑꯗꯒꯤꯗꯤ ꯃꯆꯥꯒꯤꯁꯨ ꯐꯪꯉꯦ ꯑꯗꯒꯤ ꯃꯊꯤ ꯃꯌꯨꯡ ꯂꯣꯏꯅ ꯀꯥꯟꯅꯔꯛꯑꯕꯅꯤꯅ ꯍꯧꯖꯤꯛꯁꯤ ꯌꯥꯝ ꯂꯨꯅ ꯇꯧꯅꯔꯦ ꯑꯗꯣ ꯄꯥꯕꯨꯡ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯕ ꯍꯥꯏꯇꯥꯔꯦ ꯄꯥꯕꯨꯡꯅ ꯉꯁꯤ ꯃꯇꯝ ꯆꯤꯜꯂꯕ ꯃꯇꯝ ꯑꯃ ꯑꯩꯈꯣꯏ ꯆꯦꯅꯦꯜꯁꯤꯒꯤꯗꯃꯛꯇ ꯄꯥꯕꯨꯡꯅ ꯁꯞꯄꯣꯔꯠ ꯇꯧꯈꯤꯕꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯗꯨ ꯄꯥꯕꯨꯡꯕꯨꯁꯨ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯕ ꯍꯦꯟꯅ ꯅꯥꯗ ꯌꯦꯛꯇꯕ ꯁꯟ ꯃꯌꯥꯝ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯃꯌꯥꯝꯗꯁꯨ ꯁꯪꯒꯣꯝꯒꯤ ꯂꯣꯀꯦꯜꯒꯤ ꯁꯪꯒꯣꯝ ꯑꯐꯕ ꯄꯨꯊꯣꯛꯄ ꯉꯝꯕ ꯑꯣꯏꯕꯤꯌꯨ ꯅꯥꯗ ꯌꯦꯛꯇꯕ ꯑꯣꯏꯕꯤꯌꯨꯅ ꯄꯥꯕꯨꯡꯁꯦ ꯑꯩ ꯑꯔꯣꯏꯕ ꯃꯐꯝꯁꯦ ꯀꯩꯅꯣꯁꯨ ꯇꯧꯋꯦ ꯑꯩꯈꯣꯏ ꯌꯥꯝꯐꯝꯈꯛꯁꯨ ꯉꯥ ꯐꯥꯕꯒꯤ ꯂꯩꯕꯤꯔꯤꯀꯣ ꯌꯥꯝ ꯐꯖꯕ ꯍꯥꯏꯇꯥꯔꯦ ꯚ꯭ꯌꯨꯁꯨ ꯌꯥꯝ ꯐꯖꯩ ꯃꯐꯝꯁꯦ ꯁꯟꯁꯦ 500ꯃꯨꯛ ꯑꯣꯏꯒꯅꯤ ꯍꯥꯏꯀꯣ ꯁꯟꯒꯤ ꯃꯁꯤꯡꯁꯦ ꯁꯟꯁꯦ ꯃꯌꯥꯝ ꯑꯃ ꯂꯥꯛꯑꯦꯀꯣ ꯑꯩꯅ ꯈ꯭ꯋꯥꯏ ꯃꯃꯥꯡꯗ ꯑꯃꯨꯛ ꯊꯧꯒꯠꯆꯔꯀꯥꯟꯗ ꯀꯩꯅꯣ ꯇꯧꯕꯅꯦ ꯅꯝꯕꯅꯦꯕ ꯌꯥꯝ ꯐꯖꯕ ꯍꯥꯏꯇꯥꯔꯦ ꯒ꯭ꯔꯨꯞꯄꯤꯡ ꯑꯣꯏꯅꯒ ꯂꯥꯛꯄꯁꯦ ꯌꯥꯝ ꯐꯖꯈ꯭ꯔꯖꯥꯠꯅꯤꯀꯣ ꯁꯤ ꯅꯛꯁꯜꯂꯛꯑꯒ ꯈꯤꯇꯪ ꯌꯥꯝꯃꯛꯀꯅꯦꯕꯀꯣ
ꯀꯦꯝꯄꯤꯡ ꯑꯣꯏꯅ ꯂꯥꯛꯏꯁꯦ ꯁꯣꯝꯗ ꯑꯩ ꯈꯖꯤꯛ ꯈꯔꯥꯛꯀꯤ ꯁꯟ ꯅꯠꯇꯦ ꯀꯩꯅꯣ ꯈꯨꯡꯒꯪꯁꯤꯒꯤ ꯀꯀꯥ ꯑꯃꯅ ꯄꯨꯂꯞ ꯍꯣꯏꯈꯤꯌꯦ ꯁꯤꯒꯤꯁꯦ ꯌꯥꯝꯒ꯭ꯔꯖꯥꯠꯅꯤꯀꯣ ꯁꯟꯁꯦ ꯁꯤ ꯁꯪꯒꯣꯝꯁꯤꯗꯤ ꯗꯥꯏꯔꯦꯛ ꯑꯁꯦꯡꯕ ꯁꯪꯒꯣꯝ ꯑꯣꯏꯒꯗꯣꯏꯅꯤꯀꯣ ꯁꯤꯗꯤ ꯍꯥꯏꯗꯤ ꯃꯣꯏꯅ ꯆꯥꯔꯤꯕ ꯀꯩꯅꯣ ꯅꯥꯄꯤ ꯁꯤꯡꯅꯥꯁꯤꯡꯁꯤꯁꯨ ꯗꯥꯏꯔꯦꯛ ꯅꯦꯆꯔꯦꯜ ꯑꯣꯏꯕ ꯄꯥꯠꯇꯒꯤ ꯗꯥꯏꯔꯦꯛ ꯆꯥꯔꯒ ꯂꯥꯛꯄꯗꯣ ꯑꯣꯏꯒꯗꯣꯏꯅꯦꯕ ꯁꯤꯒꯤ ꯄꯣꯠꯁꯦ